Mafam kayada nongmai kapsilakre. Haukiba May ahumdage kuki lalaubasinna maitayda satharakpa attack amasung chingkhong singyada law suba lawmisingda nongmai kapsilakbage makha satharakpa oina ngarang ayuk pung 8 ka minute nifurom tabada Moirang Police Station na kuanba Phubala maninggi lobukta law suriba miyoysingda nongmai round mga taru kapsilakre ngarangi nongmai kapsilakiba adu kom phurumna namna khundaba haukta khundage kharomda khara chalaga leiba chingphai singda sariba kuki singi bunker dagi kaplakibane adubu asoka pandi yahodre maitayge nakal dagidi handuna nongmai amata kapkhide haire hairiba mafam asimaktada ngarang numidang wairam pung 5 minute 10 rom tabada nongmai round ani ahumukso kapsilakre haire atopa pawamana Imphal East District ke Yaingang Pokpi Police na kuanba mafam singda ngahan kuki military ni haiba thajaba singna nongmai kapsinduna landarakre haire ngahan ungthil pung 3 minute 13 rom tabada Imphal East District ki Yaingang Pokpi Police Station gi manungsa na laiba Thamna Pokpi awang laikai da nongmai kapsinduna landarakpada Thoksom Rasi kauba miyoy amage yumdasu nongmai maru ama pankhe Thoksom Rasi gi loina be Thoksom ongbe pakpi na phongdorakpada matam aduda Rasi de chak thongduna leiringaida khangawduna nongmai kapagi makhol tarakhe nongmai makhol tabadagi kiduna pakthaduna leiringaida yumge sangwaida ahuba makhol tabadage Kiduna yumdagi senthorolaga Thamna Pokpi Primary School da ngahak lotuna leiraba matung nongmai kapa loikraba matungda yenglubada sangwaida maru ama palaga sumangdasu maru ama yungsinduna leiramki haire matam kayagi mamangdage sanasabe Thamna Pokpi Santi Khongban Sabungkho Khunau area da kuki militant singna yamna toina nongmai kapsinpham oiduna leire haire kuki militant ni haina thajaba singna Sana sabi makha laikai dasu nongmai round same hena kapsilakre haire laibak fabadage ngahan gi thogdok sing aduda sogapandi yaukhide haire panba yabade sana sabi Thamna Pokpi amasung Gwalta bi hairiba mafam sing aside haujik Central Forcing na ngaktunu leiribane